Assalamualikum Mayam. Jampui Hill Tripuragi Awangba Ching Amani. North Tripura district Chingi Jampui Hill. Wangbana sea level dagi approx 1000 meter. Akhoi Tripuragi oina one of the important destination aduga akhoi ki Kamalpur subdivision dagi 100 km lapnai. Nasidagi chahi kuntha mangda komla yamna production oirammi aduna orange festival su oirammi adugi matamda hojik orange ki mafam coffee kwagumbana sinkhare. Jampui ki Bangmun village Tripura ki cleanest village ni haina lauthokre. Mizu community na ling na laiba Jampui ki mi ki dharma Christianity 100 years oiba church su uba phangi. Yamna nungsina nungaina laiba Jati amani Lusai community aduga crime su zero ni haina khangjai madugi damak youth miju association na yamna hotnai samas ki manungda. Tripura tourism ki Eden guest house ta yamna nungaina leiba chabagi thorang leijai. Ayuk ki numit thokpa yengbagi mikupsi yamna fajaba amasung penba mikup amani. Eden guest house tagi 30 km chatlaga Fuldongsai gi manakta Battling Ship kauba view point amalai. Adugi view point duna highest peak of Tripurani haina khangnai. View point sidagi atiyagi fajaba mikupsi yamna harauba amasung nungaiba phawi thamoida. Battling Ship ki manakta Tripura tourism gi anisuba guest house Judai tourism guest house haina tourism guest house amalai. Guest house tagi yamna phajana Mizoram village amasung Fuldongsai village si chaurakna uba phangi. Numit thokpa amasung changwagi mikupsi yamna phajaba mikup amani.
नुमिदांग अनि जम्पुईदा लैरगा कोइदना चिंगी महाव लौबसी हयेंगी ओइना फजबा अमसुंग कावररोइदबा मेमोरी अमनी।